ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯏꯟꯗꯣꯝꯆꯥ ꯑꯃꯗ ꯑꯁꯦꯡꯕ ꯊꯣꯛꯂꯤꯕ ꯏꯟꯗꯣꯝꯆꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯊꯣꯛꯆꯕꯅꯤ꯫ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯦ, ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯄꯤꯛꯂꯤ꯫ ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯒꯁꯦ ꯂꯨꯍꯣꯡꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯄꯤꯛꯄꯅꯤꯅ ꯀꯔꯥꯏꯗꯒꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯅ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯈꯔ ꯆꯥꯎꯈꯠꯂꯛꯂꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯟꯗꯣꯝꯆꯥꯈꯣꯏꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯆꯠꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯄꯥꯝꯗꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥꯈꯣꯏꯒꯤ ꯃꯄꯥꯝꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯏꯟꯗꯣꯝꯆꯥꯅꯁꯨ ꯃꯥꯅ ꯃꯄꯥꯝꯗꯣ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯊꯪꯅꯔꯒ ꯂꯩꯕꯒ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯏꯟꯗꯣꯝꯆꯥꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯟꯗꯣꯝꯆꯥꯈꯣꯏꯁꯦ ꯏꯟꯗꯣꯝꯆꯥꯗꯒꯤ ꯅꯣꯡꯃ ꯐꯥꯎꯕ ꯍꯦꯟꯗꯦ꯫ ꯑꯗꯨꯕꯨ ꯀꯀꯥꯁꯤꯗꯤ ꯌꯨ ꯌꯥꯝꯅ ꯊꯛꯂꯒ ꯉꯥꯎꯁꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ꯫ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯏꯟꯗꯣꯝꯆꯥꯈꯣꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗꯒꯤ ꯆꯠꯄ ꯌꯥꯎꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯒꯤ ꯃꯄꯥꯝꯁꯤꯗꯤ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏ, ꯏꯅꯥꯁꯨ ꯌꯥꯝꯅ ꯈꯨꯜꯂꯤ, ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯑꯩꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯂꯩꯕꯁꯤꯡꯗꯨꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯁꯨ ꯌꯥꯎꯏ, ꯊꯤꯗꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯑꯌꯥꯝꯕꯅꯗꯤ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯅꯩ꯫ ꯂꯩꯁꯥꯕꯤ ꯑꯃꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ, ꯈꯔꯗꯤ ꯂꯨꯍꯣꯡꯅꯈ꯭ꯔꯦ ꯍꯥꯏꯅꯗꯤ ꯇꯥꯏ꯫ ꯃꯈꯣꯏ ꯑꯇꯩꯅ ꯂꯩꯕꯁꯤꯡꯗꯨꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯏꯟꯗꯣꯝꯆꯥꯅ ꯂꯩꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯀꯥꯁꯤꯁꯨ ꯁꯨꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯌꯨ ꯊꯛꯍꯧꯗꯕ ꯌꯥꯗꯦ, ꯀꯣꯏꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤꯃꯠꯇ ꯁꯨꯗꯦ꯫ ꯆꯥꯕꯒ ꯇꯨꯝꯕꯒ ꯊꯛꯄꯒ ꯑꯁꯤꯈꯛꯇ ꯇꯧꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯅꯠꯇꯕꯅꯤꯅ ꯀꯃꯥꯏꯅꯗꯤ ꯋꯥꯔꯛꯎꯅꯤ? ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯅ ꯈꯥꯡꯂꯤꯕ ꯑꯋꯥꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯗꯁꯨ ꯅꯣꯡꯃꯇ ꯋꯥꯏ ꯍꯥꯏꯗꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯀꯔꯤ ꯋꯥꯠꯀꯦ, ꯀꯔꯤ ꯂꯩꯇ꯭ꯔꯒꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛꯇ ꯂꯧ, ꯑꯔꯩ ꯑꯔꯩꯕ ꯂꯧꯗꯨꯅ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯁꯨ ꯏꯟꯗꯣꯝꯆꯥꯅ ꯍꯣꯏ ꯂꯧꯒꯦꯗ ꯍꯥꯏꯔꯒ ꯂꯧꯕꯗꯤ ꯁꯨꯡꯂꯧ ꯂꯧꯗꯦ꯫ ꯃꯥꯁꯨ ꯏꯀꯥꯏꯖꯗꯨꯅꯕꯨꯗꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯕꯨ ꯏꯃꯥꯅ ꯈꯪꯅ ꯕꯣꯕꯣꯛꯈꯣꯏꯗ ꯆꯠꯂꯨꯕꯗ ꯍꯜꯂꯛꯄꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯄꯛꯄꯒꯁꯦ ꯇꯪꯈꯥꯏꯅꯤ ꯏꯟꯗꯣꯝꯆꯥꯗ ꯄꯤꯔꯤꯕ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕ, ꯃꯄꯥꯝꯗ ꯆꯠꯂꯨꯕ ꯍꯜꯂꯛꯄꯁꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯄꯣꯠꯆꯩ ꯂꯩꯔꯛꯂꯕꯗꯤ ꯏꯃꯥꯗ ꯏꯆꯦ ꯍꯥꯏꯗꯨꯅ ꯇꯪꯈꯥꯏ ꯄꯤ꯫ ꯀꯀꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯕꯁꯨ ꯀꯔꯤꯃꯠꯇ ꯃꯅꯥꯗ ꯆꯪꯗꯦ꯫ ꯉꯥꯡꯅꯤꯡꯉꯒ ꯉꯥꯡꯖꯧ, ꯑꯩꯁꯨ ꯑꯩꯒꯤ ꯉꯥꯎꯐꯝ ꯊꯣꯛꯄ ꯉꯥꯎꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯉꯣꯟꯗ ꯐꯅ ꯌꯥꯝꯅ ꯉꯥꯡꯂꯕꯁꯨ ꯅꯨꯡꯗ ꯏꯁꯤꯡ ꯍꯩꯕꯒꯨꯝꯗꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯄꯥꯝꯅꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯟꯗꯣꯝꯆꯥꯁꯦ ꯑꯋꯥꯕꯁꯦ ꯃꯤꯉꯣꯟꯗ ꯎꯠꯊꯣꯛꯄ ꯍꯩꯇꯦ, ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥ ꯃꯊꯟ ꯃꯊꯥ ꯁꯥꯕ꯫ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯃꯈꯥ ꯇꯝꯊꯅꯕꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯇꯝꯗꯨꯒꯤ ꯑꯔꯥꯛꯄ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯪꯒꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯕꯅꯤꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯅꯤꯅ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯟꯗꯣꯝꯆꯥꯁꯦ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯏꯀꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯗ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗ ꯋꯥ ꯀꯟꯅ ꯉꯥꯡꯕ, ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯛ ꯀꯨꯏꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯣꯡꯃꯇ ꯈꯟꯅ ꯆꯩꯅꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯦ꯫ ꯀꯀꯥꯅꯇꯕꯨ ꯃꯌꯨ ꯉꯥꯎꯗꯨꯅ ꯆꯪꯂꯛꯂꯒ ꯏꯟꯗꯣꯝꯆꯥꯗ ꯆꯩꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯐꯨꯕꯗꯤ ꯐꯨꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯅ ꯑꯩꯈꯣꯏꯗ ꯅꯣꯡꯃꯇ ꯍꯥꯏꯗꯕꯅꯤನ ꯑꯩꯈꯣꯏꯁꯨ ꯐꯨꯕ꯭ꯔꯥ ꯐꯨꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯆꯞ ಚಾꯅ ꯑꯃꯠꯇ ꯈꯪꯗꯦ꯫ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯑꯃꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏ, ꯅꯋꯥꯅꯒ ꯐꯠꯇ꯭ꯔꯦ, ꯑꯉꯥꯡꯒ ꯌꯥꯝꯅ ꯄꯣꯛꯎꯅꯨꯗ, ꯅꯨꯄꯥ ꯑꯃ ꯄꯣꯛꯏꯕꯁꯤꯗ ꯇꯣꯛꯍꯧꯔꯣ ꯌꯥꯔꯦ, ꯅꯁꯥꯒꯤ ꯐꯥꯎꯕ ꯍꯣꯠꯅꯕ ꯉꯝꯗꯦ, ꯅꯆꯥ ꯀꯌꯥꯝꯂꯕꯗꯤ ꯌꯥꯝꯅ ꯋꯥꯔꯅꯤ,
ꯅꯋꯥꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯁꯦꯃꯥꯏ ꯇꯥꯟꯅꯕꯤꯕ ꯑꯣꯏꯔꯗꯤ ꯐꯕ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯁꯤꯅꯗꯤ ꯍꯌꯦꯡ ꯑꯉꯥꯡꯒ ꯌꯥꯝꯂꯕꯗꯤ ꯅꯪꯕꯨ ꯀꯔꯤꯅꯣ ꯇꯧꯒꯗꯣꯏꯁꯦ? ꯅꯪꯒꯤ ꯈꯟꯕꯗꯅꯦ ꯑꯩꯈꯣꯏꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯣꯛꯑꯔꯅꯨ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅꯁꯨ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯅꯁꯨ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯄꯣꯛꯑꯔꯣꯏꯒꯦꯗ, ꯃꯥꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯑꯉꯥꯡꯒ ꯄꯣꯛꯅꯤꯡꯗꯣꯏꯅꯣ? ꯑꯩꯗꯤ ꯑꯃꯁꯤ ꯐꯥꯎꯕ ꯈꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃꯨꯛ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯨ ꯆꯩꯕ ꯑꯣꯠꯄ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯎꯗꯕ ꯌꯥꯗꯕꯒꯤ ꯌꯥꯎꯔꯕꯅꯤ꯫ ꯅꯨꯄꯥꯅꯤ ꯈꯪꯗꯅ ꯄꯣꯛꯈꯤꯕ ꯅꯠꯇꯦ ꯑꯁꯤꯁꯨ꯫ ꯑꯁꯨꯝꯅ ꯏꯟꯗꯣꯝꯆꯥꯁꯦ ꯌꯥꯝꯅ ꯋꯥꯅ ꯃꯆꯥꯁꯤꯁꯨ ꯆꯥꯎꯅꯕ ꯑꯗꯨꯝ ꯌꯣꯛꯏ꯫ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝꯗꯤ ꯂꯩꯇꯕꯅꯤꯅ ꯆꯦꯛ ꯁꯨꯐꯝꯗ ꯆꯦꯛ ꯍꯣꯟꯕ ꯑꯗꯨꯝꯅ ꯆꯠꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅꯅꯤ ꯏꯟꯗꯣꯝꯆꯥꯅ ꯃꯋꯥ ꯑꯃꯗꯤ ꯃꯆꯥ ꯊꯥꯛꯂꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯀꯀꯥꯗꯤ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄꯗꯒꯤ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯄꯅꯤꯅ ꯃꯇꯝ khara ꯂꯩꯔꯝꯂꯒ ꯀꯀꯥꯗꯨꯁꯨ ꯁꯤꯈꯤ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯕꯨ ꯀꯀꯥ ꯂꯩꯔꯒ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯑꯣꯠꯄ ꯅꯩꯕ ꯆꯥꯕ ꯇꯤꯡꯕ ꯈꯛꯇꯪꯒꯤ ꯂꯩꯕꯅꯤꯅ ꯋꯥꯏꯗꯤ khara ꯁꯪꯉꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯕꯨ ꯌꯨ ꯊꯛꯆꯜꯂꯒ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯕꯗꯣ ꯀꯀꯥ ꯂꯩꯇꯕꯗꯒꯤꯗꯤ ꯏꯟꯗꯣꯝꯆꯥꯁꯦ ꯃꯀꯣꯛꯁꯦ ꯃꯊꯥ ꯁꯥꯕ khara ꯏꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯁꯨ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤꯀꯣ꯫ ꯃꯃꯥꯒꯤ ꯑꯋꯥꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯗꯤ ꯂꯥꯏꯔꯗꯅ ꯑꯣꯛꯇꯕ ꯃꯃꯥꯟꯅꯕ khara ꯇꯤꯟꯅꯔꯒ ꯅꯤꯁꯥ ꯄꯨꯁꯥ ꯒꯨꯂꯤ ꯆꯥꯁꯤꯟꯗꯨꯅ ꯀꯀꯥꯅ ꯇꯧꯔꯝꯕ ꯐꯤꯕꯝꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯃꯃꯥꯁꯤꯗ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯏ꯫ ꯏꯟꯗꯣꯝꯆꯥꯁꯦ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯃ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯍꯧꯋꯤ꯫ ꯃꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ, ꯃꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯔꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯊꯦꯡꯅꯔꯤꯕ ꯃꯥꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯣꯡꯃꯇ ꯃꯆꯤꯟꯁꯤꯗ ꯋꯥꯏ ꯍꯥꯏꯕ ꯀꯧꯕ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯆꯥꯅꯨꯄꯥꯅ ꯉꯥꯎꯁꯤꯟꯅꯔꯛꯄ ꯒꯨꯂꯤ ꯆꯥꯔꯛꯄ ꯑꯁꯤꯗꯒꯤ ꯏꯟꯗꯣꯝꯆꯥꯁꯦ ꯈꯥꯡꯕ ꯄꯨꯕ ꯉꯝꯗꯗꯨꯅ ꯃꯪꯒꯣꯟꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯌꯨ ꯈꯛꯇ ꯊꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯏꯃꯥꯅ ꯆꯪꯂꯒ ꯍꯪꯂꯨꯕꯗ ꯒꯨꯂꯤ ꯆꯥꯕꯒꯤ ꯋꯥꯐꯝꯗꯨꯁꯨ ꯏꯃꯥꯗ ꯇꯝꯂꯛꯈꯤ꯫ ꯑꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕꯅꯤ ꯏꯃꯥꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ, ꯁꯪꯒꯁꯦ ꯈꯤꯇꯪ ꯍꯦꯛ ꯐꯠꯈꯤꯗꯕ ꯁꯦꯟꯅꯍꯧꯗ꯭ꯔꯕꯗ ꯒꯨꯂꯤ ꯆꯥꯕ ꯍꯦꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ꯫ ꯒꯨꯂꯤ ꯌꯣꯜꯂꯤꯕ ꯃꯤꯁꯤꯡꯁꯦ ꯑꯁꯤꯁꯦ ꯃꯔꯨ ꯐꯨꯡꯅ ꯃꯨꯠꯊꯠꯂꯒ ꯐꯒꯗꯝꯅꯤ꯫ ꯃꯈꯣꯏꯗ ꯅꯣꯡ ꯐꯥꯗꯣꯛ ꯐꯨꯕ ꯆꯩꯕ ꯄꯩꯁꯥꯅ ꯌꯥꯅꯕꯅꯗꯤ ꯀꯔꯥꯏꯗꯒꯤ ꯌꯥꯅꯤꯒꯦ? ꯈꯨꯗꯛꯇ ꯀꯥꯞꯂꯒ ꯍꯥꯠꯂꯕꯗꯤ ꯀꯤ ꯈꯪꯗꯅ ꯃꯈꯣꯏꯁꯨ ꯇꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯒꯗꯕꯁꯦ꯫ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯏ ꯀꯤꯖꯩ, ꯅꯨꯄꯤ ꯄꯣꯛꯏ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯨꯄꯥꯒ ꯃꯅꯦꯝꯄꯣꯛꯀꯅ ꯅꯩꯕ ꯑꯣꯠꯄ꯫ ꯑꯁꯨꯝꯕꯒꯤ ꯆꯠꯅꯕꯤꯁꯤꯅꯅꯦ ꯅꯨꯄꯥꯁꯨ ꯄꯣꯛꯅꯤꯡꯕ, ꯄꯣꯛꯂꯨꯔꯒꯁꯨ ꯀꯤꯕ, ꯈꯪꯗ꯭ꯔꯦꯗ ꯇꯧꯒꯗꯣꯏꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕꯁꯤꯗꯤ ꯇꯣꯛꯍꯟꯕ ꯉꯝꯕꯗꯤ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯥꯒ ꯃꯕꯥꯅꯤ ꯈꯛꯇ ꯂꯩꯕꯅꯤꯅ ꯏꯟꯗꯣꯝꯆꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤꯅꯗꯤ ꯌꯥꯝꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯩ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯁꯤꯜꯂꯕꯅꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯁꯥꯗꯣ ꯆꯥꯕꯒꯤ ꯃꯌꯥꯛꯇꯨꯅ ꯄꯩꯁꯥ ꯑꯗꯨꯝ ꯇꯥꯜꯂꯤ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯄꯩꯁꯥꯁꯤꯡꯗꯣ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯁꯦꯟꯕꯨꯝ ꯑꯣꯏꯅ ꯁꯥꯒꯠꯆꯒꯦ ꯍꯥꯏꯗꯨꯅ ꯊꯝꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯝꯕ ꯄꯩꯁꯥꯁꯤꯡꯗꯣ ꯃꯆꯥꯗꯨꯅ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯅꯤꯁꯥ ꯄꯨꯁꯥꯗꯣ ꯆꯥꯔꯕꯅꯤꯅ ꯏꯟꯗꯣꯝꯆꯥꯁꯨ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ꯫ ꯁꯨꯕꯒ ꯑꯝꯇ ꯆꯠꯂꯔꯣꯏꯒꯦꯗ, ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯗꯤ ꯃꯥꯁꯨ ꯆꯥꯔꯔꯣꯏ, ꯑꯩꯁꯨ ꯆꯥꯔꯔꯣꯏ, ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯗꯨꯁꯨ ꯃꯇꯝ khara ꯂꯦꯞꯄꯤ꯫ ꯑꯗꯨꯗꯁꯨ ꯑꯣꯛꯇꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯏꯟꯗꯣꯝꯆꯥꯗ ꯑꯣꯠꯄ ꯅꯩꯕ, ꯏꯃꯨꯡꯗꯒꯤ ꯑꯔꯩ ꯑꯔꯩꯕ ꯄꯣꯠ ꯄꯨꯗꯨꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯀꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯏꯟꯗꯣꯝꯆꯥꯅꯁꯨ ꯁꯦꯟꯇꯔꯗ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯅ ꯍꯥꯟꯅꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯌꯥꯎꯔꯒ ꯁꯦꯟꯇꯔꯗ ꯂꯩꯕꯒꯤ ꯄꯩꯁꯥꯗꯣ ꯆꯦꯛ ꯁꯨꯕ ꯃꯐꯝꯗ ꯆꯠꯂꯒ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯃꯆꯥꯒꯤ ꯁꯦꯟꯇꯔꯗ ꯊꯝꯕꯒꯤ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯍꯨꯟꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯆꯥ ꯀꯧꯕꯅꯤꯅ ꯁꯦꯟꯇꯔꯗ ꯂꯩꯈꯤꯕꯁꯦ ꯏꯃꯥ ꯐꯨꯏꯌꯦ ꯌꯥꯝꯅ ꯅꯥꯏ, ꯑꯩ ꯂꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ?
ꯃꯆꯥꯗ ꯃꯤꯅ ꯐꯨꯏ ꯍꯥꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯎꯗꯨꯅ ꯐꯨꯕꯗꯗꯤ ꯀꯔꯤꯁꯨ ꯅꯥꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯃꯤꯅ ꯅꯥꯗ꯭ꯔꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯊꯥꯈꯤꯕꯗ ꯏꯁꯥꯗ ꯃꯤꯅ ꯐꯨꯈ꯭ꯔꯦ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯣ, ꯑꯗꯨꯒꯨꯝꯅ ꯁꯦꯟꯇꯔꯗ ꯊꯝꯈꯤꯕ ꯃꯇꯝꯗꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯌꯥꯅꯤꯗꯣ ꯐꯨꯔꯛꯀꯗꯧꯔꯤꯕꯁꯦ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯟꯗꯣꯝꯆꯥꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯊꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯐꯨꯕꯒꯤ ꯗꯥꯛ ꯃꯌꯥꯝꯗꯣ ꯎꯠꯂꯛꯏ꯫ ꯃꯥꯅ ꯂꯩꯍꯧꯔꯤꯕ ꯃꯇꯧ ꯑꯗꯣ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯏꯟꯗꯣꯝꯆꯥꯁꯨ ꯍꯜꯂꯛꯂꯒ ꯑꯩꯈꯣꯏꯗ ꯀꯞꯂꯒ ꯇꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯑꯗꯨꯝꯅ ꯀꯞꯂꯒ ꯇꯝꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯗꯤ ꯋꯥꯐꯝ ꯑꯁꯦ ꯇꯥꯍꯟꯗꯦ꯫ ꯐꯨꯁꯅꯨ, ꯃꯥꯕꯨ ꯐꯅꯉꯥꯏꯒꯤ ꯐꯨꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯗ꯭ꯔꯒ ꯃꯤꯅ ꯍꯦꯛꯇ ꯐꯨꯕ ꯌꯥꯒꯗ꯭ꯔꯥ? ꯃꯁꯥꯅ ꯌꯥꯅ ꯆꯠꯆꯕꯅꯤꯅ ꯆꯩꯅꯥꯗꯨꯁꯨ ꯈꯪꯖꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯤꯅ ꯉꯥꯡꯕꯤ꯫ ꯑꯗꯨꯗꯒꯤ ꯏꯟꯗꯣꯝꯆꯥꯁꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯋꯥꯐꯝꯁꯤꯗꯤ ꯑꯩꯈꯣই ꯕꯕꯥꯗ ꯈꯪꯍꯟꯗꯦ꯫ ꯆꯨꯝꯅꯇ ꯁꯨꯝ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯒꯤ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯈꯣꯏꯗ ꯇꯝꯖꯕꯅꯤ꯫ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥꯒꯤ ꯂꯩꯔꯤꯕ ꯃꯔꯤ ꯃꯇꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯂꯒ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯃꯉꯥꯏ꯫ ꯃꯈꯣꯏꯁꯨ ꯃꯁꯥꯒꯤ ꯃꯌꯨꯝ ꯄꯥꯜꯂꯤꯕꯅꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯍꯨꯜꯂꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯊꯥ ꯑꯃꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯄꯤꯕꯤꯔꯝꯕꯗꯒꯤ ꯍꯦꯟꯅ ꯆꯍꯤ ꯀꯌꯥꯅꯤ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕꯗꯣ ꯑꯗꯨꯁꯤꯡꯗꯣ ꯏꯟꯗꯣꯝꯆꯥꯗꯤ ꯆꯥꯕ ꯆꯥꯗꯕ, ꯃꯆꯥꯗꯨꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯥꯗ ꯍꯨꯛꯄꯗꯨꯕꯨ ꯐꯥꯎꯕ ꯂꯥꯝꯗꯕ ꯁꯥꯗꯨꯅ ꯈꯥꯛꯂꯒ ꯄꯩꯁꯥ ꯑꯗꯨ ꯍꯨꯜꯂꯤꯕꯅꯤ ꯑꯔꯦꯝꯕꯗ, ꯃꯆꯥ ꯑꯗꯨꯕꯨ ꯐꯔꯕꯗꯤ ꯈꯜꯂꯗꯨꯅ꯫ ꯑꯩꯈꯣꯏꯁꯨ ꯏꯟꯗꯣꯝꯆꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯗꯣ ꯃꯊꯟꯈꯇ ꯂꯩꯔꯕꯁꯨ ꯃꯥꯁꯨ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯋꯥ ꯑꯃꯗꯤ ꯃꯆꯥꯅ ꯂꯩꯔꯝꯕ ꯃꯐꯝꯅꯤꯅ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯗꯨꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ꯫ ꯐꯖꯅ ꯏꯟꯗꯣꯝꯆꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯌꯨꯝꯊꯪꯅꯅ ꯂꯩꯕꯅꯤꯅ, ꯌꯨꯝ ꯑꯃ ꯄꯥꯜꯂꯝꯕꯅꯤꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯀꯤꯕꯒꯨꯝꯕ ꯌꯥꯎꯔꯛꯂꯒꯅ ꯍꯦꯛ ꯂꯥꯛꯑꯒꯦ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯈꯣꯏꯗ ꯂꯩꯕ ꯑꯗꯨꯝꯅ ꯇꯧꯔꯒꯦ꯫ ꯌꯨꯝꯁꯦ ꯄꯨꯔꯥ ꯑꯣꯏꯅ ꯊꯥꯗꯣꯛꯄꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯟꯗꯣꯝꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯍꯣꯏ ꯐꯔꯦ ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯀꯤꯔꯛꯑꯒꯅ ꯍꯦꯛ ꯂꯥꯛꯑꯣ, ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯨꯅ ꯐꯖꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯈꯣꯏꯁꯨ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯄꯅꯤ나 ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯗꯨꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯗꯨꯅ ꯇꯥꯟꯅꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯂꯒ ꯌꯣꯝꯗꯨꯅ ꯄꯨꯈ꯭ꯔꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯂꯒ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯪꯗꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯛꯇꯅꯤ ꯍꯪꯅꯔꯤꯕ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯁꯪꯗ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯁꯪꯗ꯭ꯔꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯁꯦꯟꯇꯔꯗꯒꯤ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯣꯠꯂꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯏꯟꯗꯣꯝꯆꯥꯗꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯦꯛ ꯁꯨꯐꯝꯗ ꯂꯩꯕꯅꯤꯅ ꯌꯨꯝꯗ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗꯁꯨ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯆꯪꯂꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯏꯟꯗꯣꯝꯆꯥꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯂꯒ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯕꯗꯒꯤ ꯏꯟꯗꯣꯝꯆꯥꯁꯦ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯕ ꯎꯕꯗꯒꯤ ꯏꯟꯗꯣꯝꯆꯥꯁꯨ ꯄꯥꯈꯠꯇꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯀꯥꯡꯈꯥꯗ ꯂꯣꯠꯍꯜꯂꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯟꯗꯣꯝꯆꯥ ꯊꯣꯡ ꯍꯥꯡꯉꯣ, ꯃꯤ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅꯦ ꯍꯥꯏꯗꯨꯅ ꯀꯧꯕꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯏꯆꯥꯅꯨꯄꯥꯗꯣ ꯆꯦꯜꯂꯛꯑꯦ, ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯃꯤꯉꯣꯟꯗ ꯍꯥꯏꯔꯝꯗꯕꯤꯗ ꯆꯦꯜꯂꯛꯄ ꯃꯥꯜꯂꯦ, ꯃꯥ ꯆꯦꯜꯂꯛꯑꯦ ꯈꯪꯂꯕꯗꯤ ꯃꯣꯏꯒꯤ ꯑꯍꯟꯁꯤꯡꯗꯨꯁꯨ ꯁꯣꯏꯗꯅ ꯊꯤꯕ ꯂꯥꯛꯑꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥꯁꯦ ꯀꯥꯡꯈꯥꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯅꯣꯏꯗ ꯌꯥꯔꯒꯗꯤ ꯄꯨꯈ꯭ꯔꯣ, ꯃꯣꯏ ꯑꯍꯟꯁꯤꯡꯗꯣ ꯂꯥꯛꯂꯕꯗꯤ ꯄꯤꯔꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯟꯗꯣꯝꯆꯥ ꯂꯥꯛꯑꯔꯣꯏ ꯍꯧꯖꯤꯛꯇꯤ, ꯉꯁꯥꯏꯅ ꯃꯥꯗꯣ ꯑꯌꯨꯛꯇꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ, ꯅꯨꯡꯊꯤꯜ ꯑꯗꯨꯋꯥꯏꯗ ꯊꯤꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯊꯣꯡꯁꯨ ꯂꯣꯟꯗꯨꯅ ꯂꯩꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯊꯥꯖꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯥ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯈꯪꯗꯦ, ꯍꯧꯖꯤꯛ ꯈꯛꯇ ꯏꯟꯗꯣꯝꯆꯥꯅ ꯂꯥꯎꯔꯛꯑꯀꯥꯟꯗ ꯈꯪꯕꯅꯤ꯫ ꯑꯍꯟꯁꯤꯡꯗꯨꯕꯨꯗꯤ ꯊꯤꯕ ꯉꯁꯥꯏꯅ ꯂꯥꯛꯑꯝꯃꯕꯅꯤ, ꯂꯩꯇꯕꯗꯨꯗ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫
ꯑꯗꯨ ꯈꯪꯗꯦ ꯍꯣꯔꯦꯟꯒ ꯑꯃꯨꯛ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯤ꯫ ꯍꯣꯏ ꯐꯔꯦ ꯀꯧꯊꯣꯔꯛꯑꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯄꯤꯖꯔꯒ ꯂꯩꯍꯜꯂꯨꯔꯒꯦ꯫ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯊꯦꯡꯂꯀꯥꯟꯗ ꯂꯥꯛꯂꯕꯁꯨ ꯃꯈꯣꯏꯅ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯐꯔꯛ ꯇꯥꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯁꯨ ꯃꯁꯛꯇꯣ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ꯫ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯥꯏꯗꯣ ꯅꯣꯟꯊꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯍꯥꯟꯅꯗꯤ ꯃꯁꯥ ꯃꯎꯒ ꯐꯗꯨꯅ ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯒ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯐꯨꯅꯤꯡꯕ ꯃꯁꯛꯇꯣ ꯌꯥꯝꯅ ꯁꯛꯂꯤ ꯆꯪꯉꯒ ꯐꯨꯅꯤꯡꯕ ꯁꯛꯇꯥ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯐꯨꯔꯨꯅꯤ, ꯅꯤꯁꯥ ꯆꯥꯕꯅꯤꯅ ꯈꯨꯠ ꯍꯜꯂꯛꯂꯕꯗꯤ ꯁꯣꯏ ꯉꯥꯝꯕ ꯊꯣꯛꯅꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯐ ꯐꯖꯅ ꯄꯨꯁꯜꯂꯛꯏ꯫ ꯑꯩꯈꯣꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯕꯕꯥ ꯎꯗ꯭ꯔꯤꯉꯩꯗ ꯏꯃꯥꯅ ꯀꯥ ꯑꯃꯗ ꯊꯝꯗꯨꯅ "ꯁꯤꯗ ꯂꯩꯌꯨ, ꯆꯦꯟꯒꯦ ꯈꯟꯒꯅꯨꯀꯣ, ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕꯗꯤ ꯅꯪ ꯁꯦꯟꯇꯔꯒꯤ ꯑꯍꯟꯁꯤꯡꯅ ꯐꯪꯈ꯭ꯔꯕꯗꯤ ꯍꯤꯡꯉꯣꯏꯍꯦ꯫ ꯑꯥꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯗꯅ ꯅꯁꯥꯅ ꯈꯪꯅ ꯆꯦꯟꯊꯣꯔꯛꯑꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯏ꯫ ꯃꯥꯁꯨ ꯅꯤꯁꯥ ꯆꯥꯔꯒ ꯆꯦꯟꯊꯣꯔꯛꯄ꯭ꯔꯥ ꯈꯪꯗꯦ, ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯃꯀꯣꯛꯇꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯗꯒꯤ ꯑꯩꯅꯁꯨ "ꯏꯃꯥ ꯂꯥꯛꯑꯣ ꯄꯣꯊꯥꯖꯔꯅꯤ, ꯍꯌꯦꯡ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯒ" ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯂꯒ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ "ꯏꯟꯗꯣꯝꯆꯥ ꯃꯥꯗꯤ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ, ꯑꯗꯣ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯂꯨꯕꯗ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯆꯪꯉꯔꯣꯏ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯀꯣꯟꯅ ꯇꯞꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯤ" ꯍꯥꯏꯗꯨꯅ ꯏꯟꯗꯣꯝꯆꯥꯁꯨ "ꯐꯔꯦ ꯐꯔꯦ ꯅꯣꯏꯅ ꯐꯅꯕ ꯈꯔ ꯁꯤꯜꯂꯣ" ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯕꯕꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯏ꯫ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯛꯏ꯫ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯦꯗꯚꯥꯏꯁ ꯄꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯑꯃꯠꯇ ꯐꯪꯈꯤꯗꯕꯅꯤ꯫ ꯁꯦꯟꯇꯔꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯏꯜꯂꯤ, ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ꯫ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯕ ꯌꯥꯅꯕꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯃꯥꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯅꯤꯅ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯆꯦꯛ ꯁꯨꯕ ꯆꯠꯂꯕꯁꯨ ꯃꯥꯅ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯇꯨꯅ ꯑꯃꯗꯤ ꯏꯪꯈꯣꯜ ꯁꯝꯕꯜꯁꯤꯡ ꯑꯗꯣ ꯇꯧꯊꯣꯛꯇꯨꯅ ꯏꯟꯗꯣꯝꯆꯥꯒ ꯃꯕꯥꯅꯤ ꯄꯣꯠꯆꯩ ꯊꯥꯕꯁꯨ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯏ꯫ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯥꯕꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨꯅ ꯅꯨꯄꯥ ꯅꯤꯁꯥ ꯆꯥꯕꯗ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯎꯕꯗꯒꯤ ꯂꯣꯏꯅ ꯏꯟꯊꯣꯔꯛꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯣꯏꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯏꯟꯗꯣꯝꯆꯥꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯍꯣꯡꯉꯤ꯫ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯕꯗ ꯀꯌꯥ ꯄꯥꯡꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯎꯅꯃꯛ ꯍꯣꯡꯗ꯭ꯔꯕꯁꯨ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯍꯣꯡꯈꯤ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯃꯇꯝ ꯄꯣꯛꯄꯅꯤꯅ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯗꯣ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯎ ꯊꯤꯉꯥꯎꯗ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯦ ꯏꯟꯗꯣꯝꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯃꯇꯨꯡ ꯇꯥꯕꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ꯫ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯏꯟꯗꯣꯝꯆꯥꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤ꯫ ꯃꯧ ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ, ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯈꯣꯏꯅꯁꯨ ꯈꯜꯂꯤ, ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯏꯪꯅ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯒꯗꯕ꯫ ꯏꯟꯗꯣꯝꯆꯥꯁꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯀꯀꯥ ꯂꯣꯏꯈꯤꯕꯒ ꯃꯥ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯖꯤꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗꯣ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯦ ꯊꯣꯛꯂꯛꯏ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯏꯟꯗꯣꯝꯆꯥꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯂꯥꯛꯂꯤꯕ ꯃꯔꯤ ꯃꯇꯥ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯈꯪꯕ ꯅꯠꯇꯦ꯫ ꯁꯨꯝꯅꯇꯪꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯕꯅꯤ, ꯂꯩꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯕ ꯃꯈꯣꯏꯁꯨ ꯆꯦꯟꯖꯔꯛꯂꯤꯕꯅꯤ, ꯃꯊ꯭ꯋꯥꯏ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯒꯅꯤ, ꯃꯔꯤ ꯃꯇꯥ ꯊꯣꯛꯂꯤꯕꯅꯤꯅ ꯑꯩꯒꯤꯁꯤꯗ ꯂꯩꯔꯅꯨ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯍꯥꯏꯈꯤꯅꯤ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯩꯍꯜꯂꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯂꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯂꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯩꯅ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯒꯤ ꯍꯥꯟꯅ ꯊꯕꯛ ꯁꯨꯕꯗꯣ ꯑꯗꯨꯝ ꯆꯠꯂꯤ꯫
ꯊꯕꯛ ꯁꯨꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯄ ꯅꯠꯇꯦ꯫ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯃꯨꯛ ꯗꯨꯛ ꯁꯥꯏ꯫ ꯁꯥꯔꯤꯕ ꯗꯨꯛ ꯑꯗꯣ ꯗꯨꯀꯥꯟꯗ ꯌꯣꯜꯂꯒ ꯄꯩꯁꯥ ꯈꯔ ꯐꯪꯂꯛꯄ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯀꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯦꯛ ꯇꯦꯛ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯟꯖꯩ꯫ ꯏꯟꯗꯣꯝꯆꯥꯅ ꯆꯦꯛ ꯁꯨꯕ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯕꯣꯔꯣꯏ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯕ꯭ꯔꯥ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯃꯇꯝꯗ ꯏꯟꯗꯣꯝꯆꯥꯅ ꯕꯣꯔꯣꯏ ꯑꯀꯦꯟꯕꯁꯤꯡ ꯑꯗꯣ ꯈꯨꯟꯗꯨꯅ ꯄꯨꯔꯛꯏ꯫ ꯌꯨꯝ ꯌꯧꯔꯒ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯑꯆꯥꯔꯁꯨ ꯁꯦꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯁꯦ ꯃꯈꯨꯠ ꯃꯁꯥꯁꯨ ꯌꯥꯝꯅ ꯍꯩ꯫ ꯑꯁꯨꯝꯅ ꯑꯆꯥꯔ ꯁꯦꯝꯂꯒ ꯄꯤꯀꯦꯠꯇ ꯍꯥꯜꯂꯒ ꯗꯨꯀꯥꯟꯁꯤꯡꯗꯁꯨ ꯑꯃꯨꯛ ꯊꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯁꯤꯁꯨ ꯑꯍꯥꯟꯕꯗꯗꯤ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯊꯪ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯆꯠꯅꯕꯗꯒꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯃꯔꯤ ꯃꯇꯥ ꯊꯤꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯐꯤꯕꯝꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯦ ꯑꯍꯟꯁꯨ ꯑꯉꯥꯡꯁꯨ ꯅꯍꯥꯁꯨ ꯌꯥꯝꯅ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥꯒꯤ ꯏꯪꯈꯣꯜꯁꯤꯡꯗꯣ ꯐꯖꯅ ꯀꯣꯏꯔꯒ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯕ ꯋꯠꯇꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯌꯣꯟꯕꯁꯨ ꯈꯔ ꯌꯣꯜꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯃꯍꯩ ꯃꯁꯤꯡꯗꯤ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯎꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯏꯟꯗꯣꯝꯆꯥꯅ ꯆꯦꯛ ꯁꯨꯕ ꯆꯠꯂꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯎꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯉꯛꯇ꯭ꯔꯤ꯫ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯕꯤꯒꯦ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯅꯪ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯧꯖꯧ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯂꯥꯏꯕꯛ ꯄꯨꯟꯁꯤꯅꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯄꯨꯟꯁꯤꯅꯤ꯫ ꯃꯤ ꯑꯃꯒꯤ ꯂꯥꯏꯕꯛꯇ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯕ ꯊꯕꯛꯇꯤ ꯈꯦꯠꯄꯁꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏ ꯈꯛꯇꯗ ꯑꯁꯨꯝꯅ ꯃꯅꯝ ꯑꯋꯥꯕꯁꯦ ꯃꯊꯪ ꯄꯤ꯫ ꯅꯨꯡꯉꯥꯏꯕꯁꯤꯡꯗꯅ ꯅꯨꯡꯉꯥꯏꯕ ꯉꯛꯇ ꯄꯤꯕ ꯏꯁꯣꯔ ꯃꯥꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯑꯋꯥꯕ ꯄꯤꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯁꯣꯔ ꯃꯥꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ ꯖꯥꯠꯂꯥ? ꯃꯥꯒ ꯄꯥꯕꯨꯡꯒꯅꯁꯨ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯗꯤ ꯄꯥꯡꯉꯤ꯫ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯐꯧ ꯑꯩꯈꯣꯏꯅ ꯋꯥꯟꯁꯜꯂꯤꯕ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯆꯥꯕꯒꯤꯗꯤ ꯑꯣꯛꯅꯕ ꯑꯗꯨꯝ ꯄꯤꯔꯤꯕꯅꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯑꯩꯅ ꯊꯥꯒꯤ ꯐꯪꯂꯛꯄ ꯇꯣꯂꯣꯞ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯨꯈꯔ ꯄꯤꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯒ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯁꯤꯜꯂꯦ꯫ ꯑꯁꯤꯗꯕꯨ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯈꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯥꯎꯕꯁꯤꯡꯗꯨꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯂꯒ ꯃꯇꯦꯡꯕꯨꯗꯤ ꯑꯗꯨꯝ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯂꯒ ꯄꯥꯡꯂꯝꯂꯤꯕ ꯃꯇꯦꯡ ꯑꯗꯨ ꯅꯠꯇꯅ ꯏꯟꯗꯣꯝꯆꯥꯒꯤꯗꯤ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ꯫ ꯀꯅꯥꯗꯕꯨ ꯍꯥꯏꯖꯔꯨꯅꯤ, ꯀꯅꯥꯗꯕꯨ ꯋꯥꯀꯠꯂꯨꯅꯤ ꯏꯟꯗꯣꯝꯆꯥꯒꯤ ꯑꯋꯥꯕꯁꯦ? ꯑꯁꯨꯝꯅ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯑꯣꯏꯅ ꯀꯔꯤꯁꯨ ꯎꯕꯤꯗꯦ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯉꯝꯗ꯭ꯔꯤꯕ ꯏꯃꯨꯡꯁꯤꯡ ꯑꯁꯤꯗ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯁꯣꯔꯥꯠ, ꯗꯦꯕ ꯀꯔꯃ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯁꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯀꯥꯏꯅꯤ ꯍꯥꯏꯗꯨꯅ ꯕꯥꯇꯣꯟꯗꯤ ꯊꯨꯡꯉꯤꯕꯅꯤꯗꯣ꯫ ꯆꯥꯅꯤꯡꯉꯥꯏ ꯆꯦꯡ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯄꯣꯠꯌꯦꯡꯕꯨ ꯄꯤꯒꯗ꯭ꯔꯥ? ꯆꯥꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ, ꯌꯥꯝꯂꯕꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯇꯣꯂꯣꯞ ꯃꯆꯥ ꯑꯃ ꯆꯥꯗꯨꯅ ꯇꯦꯛ ꯍꯤꯡꯖꯔꯤꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ꯫ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯍꯦꯟꯗꯅꯕ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯨꯡꯐꯪ ꯐꯪꯗꯕ ꯃꯈꯩ ꯊꯕꯛ ꯁꯨꯖꯔꯤꯕ ꯑꯁꯤꯗ ꯐꯥꯎꯕ ꯏꯀꯥꯏ ꯂꯨꯀꯣꯛꯀꯤ ꯗꯦꯕ ꯀꯔꯃꯒꯤ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯀꯔꯝꯅ ꯍꯨꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯆꯠꯂꯨꯗ꯭ꯔꯒꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯋꯥ ꯉꯥꯡꯅꯒꯗꯧꯕꯁꯨ ꯀꯌꯥ ꯑꯃꯅꯤꯗꯣ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯣꯛꯄꯗꯗꯤ ꯃꯤ ꯂꯣꯏꯅ ꯆꯠꯂꯤ, ꯃꯤꯒꯤ ꯊꯣꯛꯄꯗꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ꯫ ꯂꯩꯇꯕ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯔꯕꯅꯤ꯫ ꯂꯩꯇꯕ ꯃꯤꯅꯕꯨ ꯋꯥ ꯀꯔꯝꯅ ꯈꯪꯒꯅꯤ? ꯂꯩꯕ ꯅꯈꯣꯏꯅ ꯋꯥ ꯈꯪꯒꯗꯕꯅꯤ꯫ ꯃꯤꯅ ꯂꯥꯛꯑꯦ ꯂꯥꯛꯇꯦ ꯍꯥꯏꯕꯒꯤ ꯅꯈꯣꯏꯗ ꯑꯗꯨꯒꯨꯝꯅ ꯃꯤꯋꯥ ꯉꯥꯡꯅꯕꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯁꯣꯛꯂꯕꯅꯤ꯫
ꯃꯤꯃꯥꯡꯗ ꯑꯩ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯑꯍꯤꯡ ꯀꯌꯥ ꯅꯨꯃꯤꯠ ꯀꯌꯥ ꯑꯃ ꯆꯥꯗꯗꯅ ꯊꯛꯇꯗꯅ ꯇꯨꯝꯗꯔꯕꯁꯨ ꯃꯄꯥꯟ ꯊꯣꯛꯂꯛꯂꯕꯗꯤ ꯆꯥꯏ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯀꯌꯥꯅꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯀꯩꯁꯨ ꯀꯥꯟꯅꯗꯕ ꯄꯣꯠꯂꯝꯁꯤꯡꯗ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯊꯥꯗꯗꯨꯅ ꯃꯥꯡꯍꯜꯂꯤ, ꯑꯗꯨꯕꯨ ꯂꯩꯇꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯅꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯟꯅꯗꯦ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯠꯅꯔꯤꯕꯁꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯩꯕ ꯉꯝꯗꯗꯨꯅ ꯃꯔꯤ ꯃꯇꯥꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯃꯤꯟꯅꯁꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯃꯈꯣꯏꯕꯨ ꯄꯤꯖ ꯄꯤꯊꯛꯄꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ, ꯅꯣꯡꯃꯒꯤ ꯀꯥꯏꯗꯅꯕ ꯁꯤꯗꯅꯕ ꯍꯥꯏꯗꯨꯅ ꯈꯔ ꯄꯤꯖꯔꯒ ꯄꯪꯂꯩ ꯂꯩꯌꯨ ꯄꯪꯇꯨꯝ ꯇꯨꯝꯃꯨ ꯍꯥꯏꯕꯗꯨꯗꯤ ꯃꯤꯁꯨ ꯊꯃꯣꯏ ꯄꯥꯟꯕꯅꯤꯅ ꯑꯁꯨꯝꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯆꯔꯥꯕꯨ ꯍꯦꯜꯂꯕꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯅꯣꯛꯇꯨꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯂꯥꯏꯔꯕ ꯃꯈꯩ ꯁꯤꯈ꯭ꯔꯣ, ꯏꯅꯥꯛ ꯈꯨꯟꯕ ꯃꯈꯩ ꯍꯤꯡꯍꯧꯒꯦ ꯍꯥꯏꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ꯫ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯤꯡꯂꯦꯟ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯉꯝꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯥꯝꯃ ꯈꯛꯇꯅꯤ ꯆꯥꯛ ꯆꯥꯔꯤꯕꯁꯦ, ꯑꯗꯨꯕꯨ ꯆꯦꯡꯌꯦꯟꯗꯨꯁꯨ ꯌꯦꯟꯕ ꯇꯣꯛꯈ꯭ꯔꯕꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇꯪ ꯆꯥꯛ ꯆꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯀꯗꯧꯔꯦ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯊꯪꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯊꯥꯖꯗꯨꯅ ꯌꯦꯡꯕꯗꯤ ꯉꯝꯗꯦ ꯑꯩꯈꯣꯏꯁꯨ꯫ ꯄꯩꯁꯥ ꯁꯦꯟꯖꯥꯎ ꯄꯥꯏꯗꯨꯅ ꯄꯩꯗꯨꯅ ꯊꯝꯕ ꯏꯃꯨꯡ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯕꯥꯔ ꯄꯨꯕꯤꯕ ꯉꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯏꯟꯗꯣꯝꯆꯥꯈꯣꯏꯒꯨꯝꯅ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ, ꯁꯨꯔꯒ ꯆꯥꯖꯕ, ꯏꯍꯩ ꯏꯁꯤꯡ ꯇꯝꯕ, ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯍꯣꯠꯅꯕ, ꯆꯥꯅ ꯊꯛꯅꯕꯒꯤꯁꯨ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯉꯤ, ꯑꯗꯨꯕꯨ ꯑꯉꯝꯕ ꯃꯇꯦꯡꯗꯤ ꯑꯗꯨꯝ ꯄꯥꯡꯂꯤ꯫ ꯑꯩꯅ ꯎꯖꯔꯤꯕ ꯏꯟꯗꯣꯝꯆꯥꯒꯤ ꯏꯃꯨꯡ ꯑꯁꯤꯒꯨꯝꯅ ꯂꯩꯇꯕ ꯂꯥꯏꯔꯕ ꯀꯌꯥ ꯑꯃꯁꯨ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯏꯟꯗꯣꯝꯆꯥꯒꯤ ꯏꯃꯨꯡꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯅꯤꯡꯗꯨꯅ ꯂꯤꯊꯣꯛꯆꯔꯛꯄꯅꯤ꯫ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯔꯤꯁꯤꯅꯗꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕꯁꯤꯡ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯈꯟꯕꯤꯌꯨ꯫ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯏꯟꯗꯣꯝꯆꯥꯒꯤ ꯏꯃꯨꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯗꯁꯥ ꯈꯔ ꯍꯥꯏꯖꯔꯒꯗꯤ, ꯑꯩꯅ ꯂꯤꯖꯔꯤꯕ ꯈꯔ ꯑꯁꯤꯅꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯏꯃꯨꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯗꯁꯥꯁꯤꯡ ꯑꯁꯦ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯁꯤꯗ ꯅꯠꯇꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯀꯌꯥ ꯑꯃꯁꯨ ꯋꯥꯠꯂꯤꯕꯅꯤ꯫